أحب الوفاء بشتى الصور. Bismillahirrahmanirrahim. Muhtaram Hazarat, ngasi aikoina nainagadoribasi yamna maruiba Ramzanul Mubarak ki yamna matik magul laikhraba thasida aikoina yamna khaurangna ngairaga lakba Laylatul Qadr, Shabe Qadr hairiba yamna matik magul laikhraba ahingasi karamba tarikh tanu lakadoribasi karamba numit tanu oikadoribasi aduga hairiba ahingasida aikoi karamba amal ibadat nu tawgadoribasi karamba namas no aikoina songadoribasi aduga ima iben iche ichan hairiba ahingasida makhoigi mes ki matam oire makhoigi napaki ki matam oire hakchang sengdaba matam oire adoi taragadi hairiba ahingasida karamba amal karamba ibadat nu tawgadoribasi haibigi matangdane bangasi marik chumna nainagadoribasi muhtaram dosto Laylatul Qadr hairiba ahingasi yamna matik magul laiba ahing loina makki sumakok masigi ahing sigi matangdani Allah Ta'ala na Quran nazil tawra ibasi Laylatul Qadri khairum min alfi shahr sumna kaki hairiba ahing amasi tha lising amadagi suhena phai hairibani tha lising am hairibasi chahi marfuga humdoini sumna kaki hairiba ahing amasida aikoina amal ibadat tawbagi tanja phangraba adoi taragadi chahi marfuga humdoidagi suhena amal ibadat tawbagi ajro sawab Allah Ta'ala na pinabi kadoribani chahi marfuga humdoidagi su hen hairibasi kayayam na hen bano haibasidi sumna kake Allah khaktane ba khanglibasi Allah na aikoida chahi kaya hen bano haibasi aikoida khangalam drabane ba Allah mapu mahake shan gi matung inna aikoida suksoi soidan makki chahi marfuga humdoi hairibasi aikoigi wakhal gi wangmad adugi matik hen na ne ba Allah Ta'ala na pibi ga doribasi aduna masigi ahingasida aikoi amal ibadat tawbagi tamam thamgadabane ba hairiba ahingasida amal ibadat tahunangai gi hotnagadabane ba hairiba ahingasigi fazilat hairiba ahingasigi matik magungi matangda aikoina loinamak khangnaraba ngaktani aduna hairiba ahingasi karamba ahingda karamba tarikhta karamba numittano lakadoribasi hadith sharif ki matungin hairiba ahingasi Allah Ta'ala na Nabi Pak sallallahu alaihi wasallam da khangallam labane Nabi alaihi salatu wasalam na ummatta haidoke khangange na lakpa matamda miyoi ani khatnaraga lairamba adugi maramdagi Allah Ta'ala na hairiba yamna matik magul laikhraba ahing Laylatul Qadr gi ahingase Nabi sallallahu alaihi wasallam dagi kauthuan ki bane aduna khatnaba chainaba haibase Allah amasung rasul na sukpam pamdaba thabukne miyoi ani khatnaramba maramdagi yamna matik magul laikhraba ahingase Allah Ta'ala na kauthuan khrabaneba aduna jaha adugumlaba imung manungda adugumlaba kairoi laikai adugumlaba ichin inaw singsida khatna chainariba yanadriba makhoigi imung manung kairoi laikai adu kayamna barkat lairammoy yamna khatnariba chainariba imung manung ado barkat suklai lairoidabaneba masitanatana hairiba yamna matik magul laikhraba Laylatul Qadr gi ahingasida amal ibadat tawriba Allah da haijariba misak khuding makki guna punna makneba kokpiga dawribasi aduga jab tak ki miyoi maridi toba tawdri fuba Allah Ta'ala na sukko kokpiroiba miyoi mari sigi manungda mari mataga khatnariba mari mataga thinariba mari mataga yanadriba thadatnariba midusu hairiba ahingsida Allah Ta'ala na magi guna kaidonungda maaf tawbiroiba aduna yamna matik magul lairaba Ramzanul Mubarak ki thase loidingai mamangda aikoina khatnakhiba ichin inaw singa natragana kairoi laikai singa mari mata singa roza tha loidingai da yana hoseba asumna miyoi ani khatnaramba maramdagi Nabi Pak sallallahu alaihi wasallam na Laylatul Qadr gi ahingase aikoida hairakadabadu kauthu an khrabane adugi matunga duda huzur sallallahu alaihi wasallam na hairibasi nakhoi hairiba ahingase adugum laba ahing manga da thiyu sine madugi ahing manga dudi karamba no haiba matamda Ramzanul Mubarak ki thasigi kunma thoini panba kul humdoini panba kun mangani panba kun taritni panba aduga kun mapanni panba hairibam ahing mangasida nakhoi thiraba adui taragadi Laylatul Qadr suksoi soidana magi phangani sineba masigi ahing singsi phangnangai gi damaktaneba etakaf phamnaribase etakaf phammiba hazarat sing dudi hairiba ahing mangasi suksoi soidana maki makhoi amal ibadat tawragani aduna phamdaba aikhoigi damaktasu hairiba ahing mangase तारीख के साथ तांग के साथ नुमित के साथ इकोई चिंपा पूसे
हाइरिबा अहिंग मंगा सिदा अहिंग चुप्पा अमल इबादत तौबा ngamdragasu khara khajik ibadat tauba ngamhaunangai gi damakta hairiba numit singse aikhoi khangjan seba hairiba ahing manga sigi ahanba ahing ase tang 38 Mars ki nomaijing numit taneba oikribase ani suba ahing Ramzanul Mubarak ki kulhumdoini suba April gi tang ani leiba pokpa numit haibadi ngarang nebo oikribase haukiba ahing ase sigi matungda aikoigi mangda ahing ahum neba leiribasi tasengna makki hairiba ahing ani se haukragasu ahing ahum asida suksoi soidana makki Allah Taala na Lailatul Qadar ge ahing du ahelam lagadi aikoi si yamna leibak phabadu oigadori baneba roza kun mangani panba April gi tang mari ngasi tang ahum aduga haying tang mari neba hayeng gi maghrib matungda gi neba ahing haugadori basi Rozagi kun mangani panba hayengi maghrib matung dagineba aikoina hayengi maghrib matung ahing chuppasineba amal ibadat tawgadori bas aduga rozagi kun tarit ni panba April gi tang taruk lakadori ba thang janumit asineba hairiba rozagi kun tarit ni panba ahing asikakta aikoina Lailatul Qadar ne na khannaba mayamasu yauri baneba masigi ahing sikakta natteba hairiba ahing manga sida Allah Taala na tham kharabaneba adubu hairiba kun tarit ni panba ahing asidana hiena yamna Lailatul Qadar ge ahing si oikalle haibani hairiba kun tarit ni panba ahing sidasu aikoi amal ibadat mayam matau seba sigi atopada hairiba ahing manga sidaneba aikoina thigadori basi aduga roza gi kun mapan ni panba April gi tang nipan Monday numit ningthauka numit hairiba ahing asi aroiba ahing neba hairiba ahing manga sidaneba Lailatul Qadar ge ahing lakadori basi aduga hairiba ahing asida aikoi karamba amal ibadat no tawgadori basi karamba namas no songadori basi haibagi matangda yamna neba aikoi comment gi zariya tegi hangai basi aduna muhtaram hazarat yamna munna gyan taminna seba hairiba ahing manga se yamna matik magol leiba ahing ni Lailatul Qadar ge ahing yamna matik magol leiba ahing ni masigi ahing asida aikoi amal ibadat yamna tawgadabaneba tawbutabu hairiba ahing asigi tongan ba khas oiba special oiba ibadat amma phoba leite haibadi masigi ahing asida tongan na songadaba khas oiba namasu amma phoba leite adoi taragadi hairiba ahing asida aikoi karamba amal ibadat no tawgadori basi sumna khakki hairiba ahing asida amal ibadat ki thabuk mayam singdo adu loinamak tawgadabaneba adu loinamak tawba yaeba masigi ahing sikhaki tongan ba amal ibadat tongan ba namaz Allah Taala na tharakte aikoina auba morubi maulana khuding maktane ba aikoina hangi basi hairiba ahing asida karamba namaz no songadori basi rakat kaya no songadori basi karamba surano pagadori basi hairiba namaz ase aikoi karamaina niyat laugani sine ba aikoina hangi basi komenda so singaktane ba hanga ibase aduna aikoina gyan takadori basi tongan ba khas oiba namaz leite aduna hairiba ahinga sida aina namaz soninge adoi taragadi tahajjud ki niyat ta solasu kaisu akai beleite tongan ba nawafil ki niyat lauraga aikoina namaz sonba kaisu akai beleite hairiba namaz sida masigi surasi pagada bani haiba ammo pobaleite aduna aina phaba sura ama paba kaisu akai beleite adubu aikoigi wakhallonda khwaidigi phaba amal si karambo eram gadori bano haibigi wakal so lagam ganeba aikoina gyan tagadabana hairiba ahing asida aikoina tauba amal khudimak khwaidigi phaba amal nebo oigadori basi tawbatabu aikoi gunahgar oibanina aikoi adugum laba tahajjud ki namaz solaga aikoi Allah da toba tela tauba Allah da kappaga haijaba masigi thabuk si yamna tahogadabaneba asumna hairiba ahing asi ahing chuppa amal ibadat tawbagi darkar so oide aina ngamjaba aigi pangal na ngamjaba adugum laba amal ibadat khara khajik tawragasu kaisu akai beleite tawbutabu jitna henna tawriba mi singduna makhoigi ajr sawabsi henna neba phangadori basi aduga aikoina aroibada nainagadori basi na paki gi halatta hakchang sengdaba zamana da meski zamana da hairiba ahing singchi laagadi aikoi kari tawgani haibesigi matang masigi matang sida rule amakhaktane ba in haigadori basi hairiba rule si chimpa pujalloba chahe Lailatul Qadar gi ahing oigera chahe atopa matam oigera mes ki zamana se hekla aba hakchang sengdabagi zamana se hekla aba adoi taragadi namason bayade Quran tilawat tawbayade roza hen bayade hairiba ahumasi tawbayade aduna tabida ekoina tasbih tahlil natragana atopa
दुआ दुरुद सोनबा कैसु अकाइबा लेतेब अदुबो हाइरिबा अहिंग असिदा अखोइना तौगेना खल्लगदी अखोइ मुसल्ला थाबा मुसल्ला सिगी मथक्ता फम्मगा अखोइ अल्लाह दा दुआ तौबा अखोइना फाजबा दुआ सिंग सोनबा तस्बीह चतपा सिसिंग चुलोइना मग्यायेबा मुसल्ला थाउ हाइरि सिगी मतलब करिगिनो हाइ मतमदा करिगुम्बा अखोइना मुसल्ला थारगा फम्मबा अदुइ तारगदी आइगी पुकनिंग यामना चंगनेबा अखोइना मुसल्ला थारगा फम्मगदी आइगी वखल्लोन छे यामना लुपकने अदुना हाइरिबा अहिंग असिदा अखोइ कुरान तिलावत तौरोय अदुगुमलबा नापाकी अदुगुमलबा मेसकी जमाना लैरिबा मिसिंगदो रोजा हेलारोय सिगा अतोपदा अखोइना तौनिंग अमल इबादत अखोइना सोनिंग दुआ दुरुद सोनबा कैसु अकाइबा लेते अदुगा अखोइगी वखल्लोंदा करिगुम्बा मुसल्ला थारे मुसल्लागी मथक्ता फम्मगदी मुसल्ला सिसु सेंगरोय हाइबगी वखल्लोन अरानबा वखल्लोन नेब जब तक कि मुसल्ला दुदा अदुगुमलबा फत्तबा सेंगदबा पोत तोत्रि फौदे अदुम सेंगगा लैगनेब आई इसासी नापाकी आई इसासी सेंगद्रबनिना आइना करिगुम्बा पोत अमा पाइरोगदे अदुगी पोतु सेंगोय हाइबा करिगुम्बा पोसक अमा फोबा लैतेब अमांग मदु थोगलागा तोत्तनबा अखोइना सेमनी अदुगा मुसल्ला सिगी मथक्ता फम्मगा अखोइ दुआ तौगनेब दुआ इस्तिगफार तौगनी दरु शरीफ सोनगनी असुम तौदना अरोइबा अशरा अरोइबा नुमित तरानी सिगी दुआदो अल्लाहुम्मा अजिरनी मिनन्नार अल्लाहुम्मा इन्नका अफून तुहिब्बुल अफ्वा फ़अफ़ु अन्ना या करीम हाइरिबा दुआसी यामना तोइना सोनबा कैसु अकाइबा लेते हाइरिबा वफम खरासिनी लैलतुल कदरगी मतांगदा मयामना यामना तोइना हंगलकपा अदुना हाइखरिबा खंगनखरिबा वफम खरासी चौराकपा अखोइ ज्ञान तरम लगनी हाइना थाजै अल्लाह तालाना अखोइ पुन्नमकपु हाइखरिबा वफम खरासिदा अमल तौबगी तौफिक पीना बिबोइसनु।